Mayampunung pu Shanjit Sharma na taram novsari. Movie story Manipur nga sim pudun laksari pa film sige maming Monkey Man. Film se handakti kui dringai haibadi 2024 ge April ge date for the release tawkiba action thriller category oi ba English movie mani. Movies the uli wasi India gi wari ni. Maramaduna Bollywood actor kyam su films di yauri. Tabudabu Monkey Man haiba film sige wari da sayet na bakhara leibadagi India da di masigi film si ban tawkhre. Haibagi arthadi film si India da release tawraroi haibani. Aduga mana films the uli ba mawung mutawsi John Wick haiba film series aduga kharamakhay di manai. Movies na pangki rating singdi IMDb da 10 gi manung da 7 gi rating phangi. Rotten Tomatoes da 89% gi fresh oi. Metacritic da 70% gi score tawi. Google users na 93% gi like pirwa film amani. Movies gi director films the hero in a saktam langlibe actor amusu oiriba Dev Patel. Writer su Dev Patel na oi. Aduga producer na Jomon Thomas amadi actor Dev Patel masamang na oi. Movies number the sangki percent pamna $1 million tara sangki hai. Aduga hujik phaw the films na tanchibu box office collection gi senpamna $1 million kunthamari tankre hairi. Maroi basaktam langliba singdi films gi hero Bobby atopa mingamana Monkey Man haina khangnari basigi saktam da Dev Patel. Sita gi saktam da Sobita Dolipala. Alfonso gi saktam da Pito Bas. Alpha gi saktam da Bipin Sharma. Nila gi saktam da Aditi Kulkante. Tiger gi saktam da matamam gi maming lerba Hollywood actor Sarlok Kupli. Queenie Kapoor gi saktam da Asini Kal Sekar. Rana Singh gi saktam da Sikandar Kher. Aduga film gi main villain Baba Sakti gi saktam da Makananda Deshpande. Pare mayam ai hujik film si wari li ba hujrege aina haiba da soiki balan ki ba madi to yaw matam da mayam dangak piu haiba wafam su thamjari movies ki ahu sin bukta do ba phangni basi nupa macha ma dama gi mamana comic book amadagi hanuman gi wari li duna tahali mafam sta uli bangang sina film si gi hero era kadori bani magi mama gi mamingna nila haina kawi hojek mama nila na hairi hanuman ni yamna piklingi matam da nongmadi man saklaman badagi jungle da haira chan na bagi damak tholai Paliba masing yam kraba hira sing sigi marakta Hanuman na hai or boining drum mitaruri basidi akas ta thokli banumit asibuni magi wakal da namasi amun ba hinong ni haina khallure masdigi Hanuman yam na kan shuong duna akas ta pair ga satkre aduga akas ta thokli banumit asibu hinong amun bani khanduna mani yosin khidore mana tawri ba thong si lai myam na su ure masdigi lai myam punsin dama bu dandi pi dun waragle aduga magi haksang da seli ba sakti pumu su loina mun bi kre Asumna mamana liri bawari sibu pikli ba masan pani yang mathawai yang na tajerami adugo mana hangli makhatar bawari di kamdo khre ima asumna haibaga huji ulali basi sahi kya hokhre ba matung wari da mu ulagle mafam si underground fight club amadani hojek miyo eni yang na kan fight tongnari dilli ba mayam si yang na kan law khongnari fight asida thoiba ngamgada ba miyo duda makoina paisa kyang ba su thanari mafam sta fight tongnari ba miyo eni si mai thong si utte amana gorilla yonggi mai khum ma upi magi mamingna Monkey Man haina khangnei aduga topa fighter asina mamaida amu machugi maikhum ma upsili magi mamingna King Cobra haina khangnei tawnari ba fight asida round ahum lak phunabani second round phawbudi Monkey Man haribu nupasina phubungami masdigi mayam asne khannari bana third round da su Monkey Man na phugani khanduna magi leijaba paisa makai puthokna mangona thabani tawudabu ahum suba round asidadi mahak se hekta maithi banangi asuma tawusda mafamsta leiriba Monkey Man gi mathakta paisa thanari bu singsti paisa loina mangnare masdigi mayam asina Monkey Man gi mathakta yamna kana shaunari bangaktani Matosumna King Cobra amadi Monkey Man ani na phunarak pasida yamna sathina King Cobra na Monkey Man bu phutharami mamai su ingnaing sare hojek Monkey Man bu ring mathak isdagi paidun lang thorokle hojek ti mahak leng mangam dal lai mai ta dun leire hojek mafam sida underground fight club asigi mapu oriba Tiger haribu nu pasi thorokle mafam sida leiriba miyam sigi thamoi pena na bagi damok to wafam kyam sumana phongdoli aduga King Cobra haribu nu pasigi makhut thangatuna ngasigi winner mahak na oire haiduna law thokle adugu nakalamrom da Monkey Man haribasidi masada asopantana pik thanbaga loinana lengam sangam da mong da hogalabibani leiriba mayam asna Monkey Man gi mathakta yamna shauning baga loinana lawsilli amadi makhoi na pairiba bottle sing sana na ba sapor maku sing mangonda langsilli bani masigi maramdi magi mathakta tharuiba paisa sing du mangki bagi damakta shauning duna mayam sna tawribani yamni kai duna mamai non thabaga loinana ma ka manung lom da sangsilali magi shokli ba mafam sing sibu washroom da sangsilak tuna sam thokli asuma leringai magi haukhriba punsigi thawdok yagi saktam sing magi mamit urei hojik mana uriba si khunggang amada mai saktuna mayamna senabagi saktamni aduga police officer oiba nupa hamana leptuna leibagi saktam su uba phangi masigi thawdok asi ningsinglaga magi thamoida sawningba hengelakpagi saktam asi ekhoina uba phangi asuma leringai fight club asigi mapu oriba Tiger haribu nupa asi sangsilakle hojik Monkey Man magi paisa pina damagi damta hai mayamda bhab tana nabagi damta phongdok charange hojik phawbuda film asigi hero oribu nupa asigi maming si kari kaubuno haiba uthokte maramaduna Monkey Man haina dum kaujege
ꯍꯧꯖꯤꯛ ꯇꯥꯏꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯄꯩꯁꯥ ꯄꯤꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯒꯤ ꯇꯪꯈꯥꯏ ꯑꯃꯈꯛꯇꯅꯤ ꯃꯁꯤꯗꯒꯤ ꯃꯣꯡꯀꯤ ꯃꯦꯟꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨ ꯁꯨꯅ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯥꯏꯒꯔꯅꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯄꯩꯁꯥ ꯍꯦꯟꯅ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯅꯁꯥꯗꯒꯤ ꯍꯦꯟꯅ ꯇꯥꯍꯟꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯁꯥꯗꯒꯤ ꯀꯌꯥ ꯍꯩꯊꯍꯟꯒꯗꯕꯅꯤ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯣꯡꯀꯤ ꯃꯦꯟꯅ ꯐꯥꯏꯠ ꯇꯧꯅꯔꯝꯂꯤꯕ ꯑꯁꯤꯗꯤ ꯊꯑꯣꯏꯅ ꯃꯥꯏꯊꯤꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯧꯔꯒ ꯐꯥꯏꯠ ꯇꯧꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯔꯥꯎꯟ 3ꯂꯛ ꯁꯥꯟꯅꯕꯁꯤꯗ ꯁꯦꯀꯦꯟ ꯔꯥꯎꯟ ꯐꯥꯎꯕꯗꯤ ꯃꯥꯅ ꯐꯨꯔꯝꯂꯒ ꯊꯥꯔꯠ ꯔꯥꯎꯟꯗꯅ ꯃꯥꯅ ꯃꯥꯏꯊꯤꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯧꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯇꯥꯏꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯍꯥꯟꯅ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯈꯥꯗ ꯃꯥꯅ ꯃꯥꯏꯊꯤꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯠ ꯇꯧꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯇꯥꯏꯒꯔꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯝꯗꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯆꯩꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯏꯒꯔꯅ ꯍꯦꯟꯅ ꯄꯩꯁꯥ ꯍꯥꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯥꯕꯥ ꯁꯛꯇꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯂꯝꯕꯤꯗ ꯆꯠꯂꯕ ꯃꯤꯁꯛ ꯑꯃ ꯃꯥꯜꯂꯤ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤꯗ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎꯖꯦꯜ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯥꯕꯥ ꯁꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯧꯖꯤꯛꯇꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯃꯣꯡꯀꯤ ꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯇꯤꯚꯤꯗ ꯎꯔꯤꯕꯅꯤ ꯕꯥꯕꯥ ꯁꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯌꯥꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯁꯧꯒꯠꯈꯤꯕ ꯄꯥꯔꯇꯤꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯚꯣꯠ ꯀꯥꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯃꯣꯡꯀꯤ ꯃꯦꯟꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯅꯦꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯅ ꯃꯥꯅ ꯊꯤꯒꯠꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯉꯥꯡꯁꯤꯅ ꯄꯩꯁꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯣꯡꯀꯤ ꯃꯦꯟꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯁꯤꯜꯂꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯂꯤꯕꯁꯤ ꯀꯨꯏꯅꯤ ꯀꯥꯄꯨꯔ ꯀꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯀꯝꯄꯅꯤ ꯀꯌꯥ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯊꯝꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯆꯂꯥꯏꯕ ꯕ꯭ꯔꯣꯊꯦꯜ ꯑꯃꯒꯤ ꯃꯄꯨꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯐꯤ ꯕꯥꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯣꯐꯤ ꯊꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯀꯨꯏꯅꯤ ꯀꯥꯄꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯣꯡꯀꯤ ꯃꯦꯟꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯣꯐꯤ ꯕꯥꯔ ꯑꯃꯗ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯃꯃꯤꯠꯁꯨ ꯇꯥꯡꯕ ꯁꯣꯏꯅꯥꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯈꯔ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯕꯥꯔ ꯑꯁꯤꯗ ꯀꯣꯐꯤ ꯊꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯃꯥꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯕꯨ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯪꯁꯤꯜꯂꯛꯄꯅ ꯀꯨꯏꯅꯤ ꯀꯥꯄꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯃꯨꯔꯇꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯕꯤꯌꯨ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯨꯏꯅꯤꯅ ꯇꯥꯗꯦ ꯃꯥꯕꯨ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯆꯩꯔꯛꯂꯦ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗ ꯇꯦꯕꯜꯗ ꯊꯦꯡꯕꯗꯒꯤ ꯀꯣꯐꯤ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯈꯥ ꯇꯥꯗꯨꯅ ꯀꯥꯏꯔꯦ ꯑꯁꯨꯝꯅ ꯀꯨꯏꯅꯤꯒꯤ ꯋꯥꯈꯜꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯉꯩ ꯃꯤꯇꯥꯡꯕ ꯁꯥꯗꯨꯅ ꯄꯣꯠ ꯌꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯔꯁ ꯂꯣꯠꯅ ꯁꯠꯇꯣꯛꯇꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯏꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯒꯤ ꯄꯔꯁ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯤꯇꯥꯡꯕ ꯁꯥꯗꯨꯅ ꯆꯪꯂꯤꯕ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤꯅ ꯂꯩꯔꯤꯕ ꯒꯂꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ ꯃꯥꯅ ꯂꯣꯠꯅ ꯂꯧꯔꯛꯂꯤꯕ ꯄꯔꯁ ꯑꯁꯤ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯃꯊꯪ ꯄꯤꯅꯗꯨꯅ ꯄꯔꯁ ꯑꯁꯤ ꯑꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯅ ꯑꯔꯣꯏꯕꯗ ꯇꯥꯔꯤꯕꯁꯤ ꯃꯣꯡꯀꯤ ꯃꯦꯟꯒꯤ ꯃꯈꯨꯠꯇꯅꯤ ꯍꯥꯏꯕꯗꯤ ꯇꯧꯍꯜꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯇꯧꯍꯟꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯔꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯨꯏꯅꯤ ꯀꯥꯄꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯀꯥꯔꯗ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯀꯥꯔꯗ ꯑꯁꯤ ꯄꯥꯏꯔꯕꯗꯤ ꯃꯥꯁꯨ ꯀꯨꯏꯅꯤ ꯀꯥꯄꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯕ꯭ꯔꯣꯊꯦꯜꯗ ꯆꯪꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯨꯏꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯕ꯭ꯔꯣꯊꯦꯜꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯆꯪꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯏ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯅ ꯃꯣꯡꯀꯤ ꯃꯦꯟꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯀꯨꯏꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯔꯦ ꯍꯧꯖꯤꯛ ꯃꯣꯡꯀꯤ ꯃꯦꯟꯅ ꯃꯥꯒꯤ ꯄꯔꯁ ꯑꯁꯤ ꯈꯨꯠꯁꯤꯟꯅꯔꯦ ꯀꯨꯏꯅꯤꯅ ꯍꯪꯉꯤ ꯃꯁꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯃꯣꯡꯀꯤ ꯃꯦꯟꯅ ꯈꯨꯝꯃꯤ ꯀꯣꯐꯤ ꯕꯥꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯤꯒꯤ ꯕꯦꯒ ꯑꯁꯤ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯃꯈꯣꯏꯒ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯕꯦꯒ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯍꯧꯕꯅꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯀꯨꯏꯅꯤꯅ ꯃꯥꯒꯤ ꯕꯦꯒ ꯑꯁꯤ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯣꯡꯀꯤ ꯃꯦꯟꯅ ꯍꯥꯏꯔꯤ ꯑꯩ ꯄꯩꯁꯥ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯑꯩꯕꯨ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ ꯑꯗꯨꯕꯨ ꯀꯨꯏꯅꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯤꯡ ꯍꯥꯏꯅ ꯊꯣꯜꯂꯤꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯛ ꯁꯣꯔꯣꯛꯇꯒꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛ ꯄꯤꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯁꯤꯕꯤꯅꯆꯤꯡꯕ ꯎꯠꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯣꯡꯀꯤ ꯃꯦꯟꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯑꯁꯤ ꯎꯠꯇꯨꯅ ꯃꯁꯤ ꯑꯩꯒꯤ ꯁꯤꯕꯤꯅꯤ ꯍꯥꯏꯔꯛꯂꯦ ꯁꯤꯕꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯥꯒꯤ ꯁꯛꯇꯥꯛꯁꯤ ꯍꯥꯏꯕꯅꯤ ꯃꯣꯡꯀꯤ ꯃꯦꯟꯒꯤ ꯈꯨꯕꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯊꯦꯛꯄꯒꯤ ꯁꯛꯇꯝꯅꯤ ꯃꯁꯤ ꯎꯕꯗ ꯀꯨꯏꯅꯤꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯣꯡꯀꯤ ꯃꯦꯟꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯅꯥꯃꯠꯇꯅ ꯇꯧꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯁꯤꯡꯅꯕ ꯂꯩꯇꯅ ꯃꯗꯨꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯐꯣꯡꯗꯣꯛꯄ ꯃꯇꯧꯁꯤ ꯎꯕꯗ ꯀꯨꯏꯅꯤꯅꯁꯨ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯃꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ
ꯍꯧꯖꯤꯛ ꯃꯣꯡꯀꯤ ꯃꯦꯟꯅ ꯀꯥꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯃ ꯎꯕ ꯐꯪꯂꯦ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤ ꯎꯔꯨꯕꯗꯒꯤ ꯃꯣꯡꯀꯤ ꯃꯦꯟꯒꯤ ꯃꯥꯏꯊꯣꯡꯗ ꯁꯥꯎꯅꯤꯡꯕꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤ ꯁꯛꯇꯝ ꯀꯌꯥꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯦ ꯔꯥꯅꯥ ꯁꯤꯡ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯎꯍꯜꯂꯛꯏ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯍꯧꯖꯤꯛ ꯀꯨꯏꯅꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄ ꯇꯥꯔꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯅꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯁꯥꯊꯤꯕ ꯗꯟꯗꯤꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯃꯁꯤꯗ ꯃꯣꯡꯀꯤ ꯃꯦꯟꯅꯁꯨ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯀꯨꯏꯅꯤꯅ ꯃꯣꯡꯀꯤ ꯃꯦꯟꯕꯨ ꯃꯈꯣꯏꯒꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯊꯕꯛ ꯄꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯡꯀꯤ ꯃꯦꯟ ꯑꯁꯤ ꯀꯥ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯥ ꯑꯁꯤꯗ ꯄꯨꯟꯅ ꯇꯨꯝꯕꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯏ ꯍꯧꯖꯤꯛ ꯃꯣꯡꯀꯤ ꯃꯦꯟꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯛꯂꯦ ꯍꯧꯖꯤꯛ ꯃꯃꯥꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯍꯅꯨꯃꯥꯟ ꯈꯨꯔꯨꯝꯖꯕꯒꯤ ꯃꯟꯇ꯭ꯔ ꯑꯃꯁꯨ ꯇꯥꯛꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯅ ꯍꯅꯨꯃꯥꯟꯕꯨ ꯈꯨꯔꯨꯝꯖꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯃꯇꯧꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯃꯥ ꯃꯆꯥꯅ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯡꯀꯤ ꯃꯦꯟ ꯑꯁꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯒꯤꯗꯃꯛꯇ ꯗꯤꯁꯋꯥꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯒꯤ ꯁꯤꯟꯐꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯄ꯭ꯂꯦꯠꯁꯤꯡ ꯐꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯜꯐꯣꯟꯁꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯃꯐꯝꯁꯤꯗ ꯑꯅꯧꯕꯔꯥ ꯑꯗꯨꯕꯨ ꯃꯣꯡꯀꯤ ꯃꯦꯟꯅꯗꯤ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯜꯐꯣꯟꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯅꯣꯠꯇꯨꯅ ꯍꯪꯖꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯕꯣꯕꯤ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯕꯣꯕꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔꯒꯤ ꯄꯦꯀꯦꯠꯇ ꯊꯥꯔꯤꯕ ꯕꯣꯕꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯦꯡꯂꯒ ꯃꯥꯅ ꯍꯥꯏꯖꯤꯟꯈꯤꯕ ꯃꯤꯡꯅꯤ ꯑꯜꯐꯣꯟꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯀꯨꯏꯅꯤꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯔꯦ ꯑꯗꯨꯕꯨ ꯕꯣꯕꯤꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯐꯣꯟꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯣꯕꯤꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯗꯨꯀꯥꯟꯁꯤꯡ ꯂꯩꯔꯤꯕ ꯒꯂꯤ ꯃꯔꯛ ꯑꯁꯤꯗꯅꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀ꯭ꯋꯥ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯥꯅ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯑꯃꯁꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯣꯡꯃꯩ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯕꯣꯕꯤꯅ ꯄꯩꯁꯥ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯦ ꯃꯁꯤꯕꯨ ꯀ꯭ꯋꯥ ꯃꯊꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯕꯣꯕꯤꯒꯤ ꯂꯝꯕꯤ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯧꯁꯨꯝꯅ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯕꯣꯕꯤꯕꯨ ꯂꯝꯕꯤ ꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯦ ꯑꯁꯨꯝꯅ ꯃꯊꯪ ꯂꯥꯛꯂꯒ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯗ ꯎꯠꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯕꯣꯕꯤꯕꯨ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯈꯨꯠꯂꯥꯏ ꯌꯣꯜꯂꯤꯕ ꯀꯥ ꯃꯅꯨꯡꯁꯤꯗ ꯊꯥꯖꯤꯜꯂꯛꯂꯦ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯡꯃꯩꯁꯤꯡ ꯉꯥꯛꯇꯅꯤ ꯅꯣꯡꯃꯩ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯂꯕ꯭ꯔꯥ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯗ ꯐꯪꯂꯤꯕꯁꯤꯡꯁꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯅ ꯄꯩꯁꯥꯕꯨ ꯄꯤꯔꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯂꯧꯈꯤꯕ ꯌꯥꯒꯅꯤ ꯅꯨꯄꯥꯁꯤꯅ 9mm ꯄꯤꯁꯇꯣꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯕꯣꯕꯤꯒꯤ ꯃꯀꯣꯛꯇ ꯅꯝꯃꯤ ꯑꯗꯨꯕꯨ ꯕꯣꯕꯤꯅ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯂꯩꯇꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯔ ꯄꯤꯛꯄ ꯃꯈꯜꯒꯤ ꯅꯣꯡꯃꯩꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯔꯤꯚꯣꯜꯚꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤ ꯄꯤꯛꯆꯔꯕꯁꯨ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯀꯥꯞꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥ ꯈꯔ ꯅꯛꯁꯤꯟꯅ ꯂꯩꯔꯒ ꯀꯥꯞꯀꯗꯕꯅꯤ ꯕꯣꯕꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯄꯥꯝꯂꯤꯕꯗꯣ ꯃꯁꯤꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ ꯃꯇꯧꯁꯨꯝꯅ ꯅꯣꯡꯃꯩ ꯂꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯄꯨꯁꯤꯟꯗꯨꯅ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯔꯝꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯏ ꯃꯁꯤꯗꯒꯤ ꯕꯣꯕꯤꯅꯁꯨ ꯃꯅꯨꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯀꯨꯏꯅꯤꯒꯤ ꯀꯥꯗ ꯆꯥ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯕꯨ ꯀꯨꯏꯅꯤꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯩꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯎꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯕꯣꯕꯤꯒ ꯃꯥꯒꯁꯨ ꯃꯤꯠꯆꯥꯟꯅꯔꯦ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯅꯝꯗꯨꯅ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯑꯜꯐꯣꯟꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯀꯨꯏꯅꯤꯅ ꯑꯜꯐꯣꯟꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯥꯜꯁꯤꯡ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯒꯁꯤꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯀꯨꯏꯅꯤꯅ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯄꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯕꯣꯕꯤꯒꯤ ꯃꯃꯥꯏ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯦ ꯀꯨꯏꯅꯤꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯑꯜꯐꯣꯟꯁꯣꯅ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯒꯁꯤꯡ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯜꯐꯣꯟꯁꯣꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯣꯕꯤ ꯑꯁꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯜꯐꯣꯟꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯊꯥꯖꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯆꯩꯍꯠꯇꯨꯅ ꯉꯥꯡꯂꯦ ꯕꯣꯕꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯏꯗꯨꯅ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯣꯡꯀꯤꯒꯤ ꯃꯥꯁ ꯎꯞꯁꯤꯟꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯅꯒꯅꯤ ꯔꯥꯎꯟ 3ꯂꯛ ꯐꯨꯅꯕꯒꯤ ꯃꯅꯨꯡꯗ ꯔꯥꯎꯟ 2ꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯣꯏꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯔꯥꯎꯟꯗꯨꯅ ꯑꯩꯅ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯈꯪꯅ ꯄꯩꯁꯥ ꯊꯥꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯉꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯜꯐꯣꯟꯁꯣ ꯑꯁꯤ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯕꯣꯕꯤꯅ ꯐꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯤ ꯐꯨꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯊꯥꯖꯗꯕꯅꯤ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯕꯣꯕꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄ꯭ꯔꯃꯣꯁꯟ ꯀꯥꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯗꯤꯁꯋꯥꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯀꯨꯏꯅꯤꯒꯤ ꯆꯥ ꯄꯨꯊꯣꯛꯅꯕ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯅ ꯅꯥꯏꯠ ꯀ꯭ꯂꯕꯀꯤ ꯀꯥꯁꯤꯡꯗ ꯆꯪꯁꯤꯜꯂꯒ ꯋꯦꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ
asumna promotion kahanbasi Alfonso hariba nupasina dingamlibani maramasina ni mana Alfonso da fight club ki matang da phongdoklibasi asumna hairamnaga Bobby si sangsinkhre tanjasta Alfonso di ngaktru mangonde yengdun lehori mathangi sindana underground fight club isda ulagle hojek Bobby na maithong da gorilla gi mask upsinduna Sher Khan ko nupa amagi amna kana fight tongdari ani suba round phawda thengnari ba fight asidi Bobby na mai pak pangamle aduga Alfonso hariba nupasina di ngasai Bobby na haikibagi matungina paisa tharibani magidi sendongi sendong ngakto oire maramasina ma yamna harauri hojek ahum suba round lowsilagle masdigi leiriba miyam asina monkey man na soidana game asi mai paklani khanbadagi magi mathakta paisa kya ma thanakre aduba Alfonso hariba nupasidi monkey man asi ahum suba round da soidana mai thiragani haibsi khanglibani maramaduna Sher Khan gi mathak toina mana paisa thare ahum suba round gi fight asidadi Sher Khan hariba nupasina monkey man bu yama tam thina phuthakre haibadi Bobby na masi paisa gi damakta khanduna mai thina bagi damakta tawribani asumna monkey man na mai thirabani na mafamsida leiriba mayam sigi di paisa mangle adu Alfonso di yamna bu paisa sing mai pak pisda ma de hawda loire mathangi sindana haina ki wafam gi matungina Bobby si dishwasher oirambadagi hojiti waiter oina magi thabak sida promotion phangre mafamsida tawgada thabak sing amadi tawbu yada thabak sing gi matangda Alfonso na mangona takpi mana hairi mafamsida leiriba sing si matik magul leiba mi ngaktani ikoi gi leibak sigi MLA sing minister sing amadi government office ki saur saur ba phamnai ba mi ki ang su mafamsida laglibani mafamsida lagliba maming leirba businessman kya gi maramda su Alfonso na mangona phongdoli hojek Bobby na magi mathau tongna tongna mafamsida tawriba thabak sing gi maramda kupna yengsilli hojek Alfonso na hairi masigi kaasda tawriba sidi karisu natte atopa VIP room ko ba masu mathak thang ka da leiri masigi VIP room asidadi ayaba yaudana sangba yaba natte asumna harpata Bobby gi thamoida karigumba chingna pa ma phawgum tawre mayamda bhab tana bahai jaramge Bobby na ngasi night club asida thabak taw yauri basi kanagumba misak amagi mathakta laman singna bagi damakta misak adu koi thi thiraklibani mana thiragliba misak adu soidana VIP room asida leiramlagani haibasi magi thamoida chingna ba phawkhrabani masigi matungda Bobby amadi Alfonso makhoi mkhoi gi thabak loiduna mapanda tholale Alfonso gi mana yamulun tawjaba auto rickshaw malai masida makhoi ni hujik tongkhatuna yamna kanna auto rickshaw sibu thawduna labi matosuna makhoi ni si yamulun tina mamana ba haibu oikre numidangi matamasda makhoi ni na auto si yamna kanna thawraga mafam asigi akoibagi phibam yengduna su sanminari mathangi sindana night club ki manungda mulai ngasai queenie ne yam thina saibadi kaptun laikhibi nupi adu mafamsda Englishman nupa amaga phamina duna leiribasi Bobby na su ure nupi ski lengjumda tattoo su hagli masibu Bobby na su ure Englishman nupa asna tawriba thabak sing si nupi isna de haina daba phawri tawriba khuding ma asi Bobby na su khanglibani aduba Englishman asna nupi sigi mathakta nampu da thabak kya sa thargle asuma tawsi uda Bobby gi thamoi da shauning ba suma sum hengarale aduga magi mamitta haukraba thawdok sing amuka su uragle I teiraba khutna kana gumba nupi magi saram da saptun lebigi saktam si magi mamitta hanjin hanjin urai mamanga theliba ek palai si su mana yengli mafamsta uribasi Ravan na Sita hudun pukhiba matamda jatayo hairibu chek adu masakak tuna thamnabagi saktam maduni aduga Bobby gi mamita uribasi mana pigli matamgi saktam singni makhoi khungang sibu police singa thadokuna satchinabagi damakta lauri tanjasda khungang gi praja singna makhoi khulsi thadokuna satloi haibagi wahodagi police singa sigi yamna kana ni ngai sangdana duna asobu wathok ma thokle masdagi police singa sina su nungmai kaptuna misam praja kyam hale asumna law khongduna senari bam yam sigi marakta piklibo Bobby su question chen basidi yawgi saktam si magi mamita asum sum uri hojek Bobby gi haksang sta humang kang bi henjilale masdagi mana tawriba thabak si tok tholaga kasingi mapanda satchinabagi damakta yam thuna ma hak tholali asumna yamna phingna tholakla matungda night club sigi mapan tholakuna tawpham khangna mahak phamduna leire aduga Rana Singhari police officer asisu magi mamita uri mayamda khangan jaramge Bobby na handagi laman singna nabagi damakta thiriba misak asi masigi Rana Singhari police officer asini asuma leringi mafamsida magi manakta hui masang silagle mafamsida lagli hui si lambi sorokta koisa chatuna leiba mapu panda hui ni hojek Bobby na hui sigi damakta chana na ba cha poching phuthokuna pijabiri mana hui sibu yamna luna tawbiram hui siga Bobby gi si yamna una khangna ba haibu oikre tanjasda manungda le hobi nupi du mapana tholale magi maming si Sita hena kawi hojik Sita na hairei night club sigi manungda tawriba thabak sing sinang ne yengba ngamloidaba oirabadi karigi tamta mafamsida thabak tawriban asumna mafamsida makhoi ni si wari watai nga hek sanare Sita na makhatari nangna huida support sing pizari badu to maramdi nungti gi oina hui sinang ina nakta dum laglagani oiroidaba posak sing da asa tawbudu thado hairamlaga manungda musang sinkre hojik Bobby na magi kokta idea ma lagre mathangi sindana maranga sailer khiba nungwe sibu em sumna kapna nabagi damakta practice tawduna su sanari aduga nungti gi oina maranga sai khangni khiba hui sibu support pizaduna seba tawbiri magi tawpham thokuma thawsing si nungti kaidana mana adum pangthoi haibadi underground fight club ta satuna miyoi kya ga fight tongduna paisa su tali tawbudu mayamna khangadabadi fight tongnari basida mana mai pak pa haibadudi amata leite magi mathawdi paisa phangnabagi damakta mai thiwa sini aduga yumda halaklaba matungda nongmai kapagi practice amuk tawbani masig matungda night club ta satuna magi duty sing tawruni aduga maga khangna khiba hui sibu nungti gi asapot pijabiduna seba tawbigani
asuma nungtigi hui sibu mana loina duna training tawbirakpana nomu gi singba sum hengelale aduga nakalamada fight club tan nungtigi fight tongnarakpana magi oina fighting skill su haibagi chang sum hengelakli mina mangonda phurapgi saina khol khangbagi shakti su aduki mitik wangkhre aduga nungtigi oina nongmai kappa tamlakpadagi em sumna nongmai kappa su hojikti haire hojek bobina night club ta magi duty tongnabagi damakta lagli security sing yam section check tawbuna maram oiduna ngasi phawbuda mana night club asigi manungda nongmai pusinba ngamdribani aduba hojikti mana manungsida nongmai pusinabagi damakta karigumba thawma pangthoknaba honakre security ni check tawbu loiduna hek sangsilakpaga nakalamaromda tholaktuna huisal khongduna mana phajana train tawbiro huisibu kausille magi huisal gi makol tabada huisi magi maikei tamne seralibani adubu hui gi mangak samdan nongmai yomlaga yanduna yauribani ahoba singlituna sensilakga magi manakta huisi yaurare asumna nongmai simana phangba ngamjabasida madi harawda loikre nakalamadana alfonso haribu nupasna night club asigi manungda changlibu nupasingna sina nabagi damakta drug sing sem sadun leiribani hojai kas da bobi so hatu sangsilale nangbu ngasai kadai da leirubuno haiduna alfonso na mangona ngangsibi masigi matungda makhoi ani drug sing asigi service tawruna bagi damakta ka manungda sangsinkhre hojai makhoi na laglibasi VIP room na leiriba floor sidani mafamsda prostitute oibi nupi kyamna jagoi sadun leiribasi bobi nu ure aduga VIP room asda leiriba nupasing sti henna matik magu leiba powerful oiba misak ngakdani hojek bobina drug sing sibu mayam sti yeli adu magi wakhalasni nakalamada ungdun leiribani mana laman singba pamliba rana sing haribu nupa aduni mana koithi thiribasi mana sum koyeng yelpada sita haribi nupi sisu mafamsda leiramlibasi ure aduga sitana su bobi bu ure masdigi mangonda ikaiba phawduna nonthaduna leire aduga hojik maga pulibu nupa se atei kana sunalamdre mana na handagi thiriba rana sing haribu police officer adu oiramle magi nakongda leiriba dakpham sibu mana munni yengli masigi dakpham si uraga haukraba thawdok sing ningsinglai hojek bobi si washroom da sangsilakle magi masasi sarang nabadagi humang na pungcho chole magi ka hatnaba khut sibu yengduna mamanga thokraba thawdok sing ningsinglai rana sing haribu nupasna magi mama bu khawjeng na saptuna hatkibani madugi oiba saktam sing magi mamitta hanjin uraklami hojek mingsel da tariba magi saktam si munni yengjaraga thabak sibu mai pakna pangthokpa ngamnabagi damakta thawna leina yamna kanna lawsilami matangsta khoina khangba wafam amana bobina pusilaki drug sing adugi manungda rana sing na si nagadaba drug adugi manungda bleaching powder sing yanchinduna thamamle hari wafam si bobina sita hari bi nupi sta ingit tawduna phongdole hojek rana sing hari bunu pasna nupi magi phaigal mathakta drug sing sibu haidok magi manatona manam lawduna singsilli tanjasta bobina di rana sing da mamit khani yengduna leiriwani matau sunna poison yanchin khraba drug si singsilubudagi rana sing gi hakchang da karingumba onthokpu mo matawrale masdigi khang mangamdaduna lawbuga loinana ma hojek washroom da mamai mami chamthoknabagi damakta sangsilakli manathondagi isu haithare masi ubda madi ngakpda loikre asuma leiringai kasi manungda bobi su yam lotna sangsilakle rana sing leiribasigi nakal da masu laktuna leblare magi makhutta nungmai su pairibani madi mai thongdana sauningbadana pik thalaga leiribani hojik rana na yam usitaba mongda tawel puraknabagi damakta hairi adu panthadana bobi na mangona nungmai namkre masi ubda rana di ngakpda loikre adu ganglei karino nang tawribase masida bobini khumi masi aigi imagi damagni asumna hek haibaga kasi manungda atop nupa masu sangsilakle haipet bobina nakalamadi yengngai rana na bottle amana bobi kokta thomkhre amadi nongmai si munanabagi damakta makhoini yamna kana phunarakle rana sing haribu nupa si yamna fighting skill haiba misakamani maramaduna bobi bu mari yamna tamthir phukhiram laimai da taadun leiribu nongmai si khununabagi damakta bobina sangsilli adu maninglomdagi rana na mabu yankre usina sina nongmai si mana phangba ngamle adu burana gi bodyguard si mangonda attack tongnamagi damakta sangsilai masdigi man nongmai na kaptuna hadokle asumna nongmai kapagi makhol tabadagi mafamsta leiramliba sing si pakhatna dru magi kaidunu senare sita haribi nupi sinadi tawriba khudingma si bobina ni haibisi khanglibani masdigi masu tingak mangna duna leptuna leire hojek bobi ga rana ga si nongmai si munaduna yamna kana phunari bobi gi makhutagi nongmai si nangthokuna taakre masdigi makhoi ni si yamna kana phunari makhoi ni phunarakpa matamda rana sing laksaba hele hojek rana gi bodyguard sina nongmai si paikatre adubu tunglomdagi bobi na yausilaktuna magi khongsida singbada mamaina toilet ta phujinduna sire toilet manungda taakriba nongmai sibu lokhanabagi damakta honaringai rana na mukasu bobi bu phukre hojek bobi bu rana na namchinduna thamlaga hanglei nang kanano masdigi bobi na onkhatuna mabu phukre adugo yoli gi senam sina duna magi saramda lahatuna thamle adu burana singari bu nupase adu gi badik pangal kan bamisakamani bobi bu mana paiduna langthorle nakalamadana club asigi manungda leiriba miyoi sing si pakhana duna mafam si thadok ni chenakre bobina lili maselam paiduna attack tongna honai adu burana sing na mabu yama tamthina phukre masdigi bobi si hujikti hogat pangamdana taaduna leikre hujek rana sing thang masang puthoraktuna magi khonga thinkre adu mabu charam saptuna hat nabagi damakta shem sakre masdigi yamna wana bobina khanglaba matungda masali thokchana bu upai thirakpada magi hakchang de yudun leiriba thang si ona satle aduga rana singi lengjumda thinkre aduga kasi mapandana bodyguard singna thongsi namkhaina honaralibani hojek yamna awa phibamda bobi se hogatuna mafamstigi sek tuna seli
ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯗꯨꯅ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯩꯗꯣꯛꯍꯜꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯂꯤꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯊꯣꯡꯁꯤ ꯀꯧꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯕꯣꯕꯤꯅ ꯊꯣꯡꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯗꯨꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯡꯁꯦꯜꯗ ꯐꯨꯖꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯃꯤꯡꯁꯦꯜ ꯑꯁꯤꯗꯤ ꯀꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯅ ꯊꯣꯡꯁꯤ ꯀꯧꯈꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯦꯡꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯕꯣꯕꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯦ ꯃꯥꯅꯁꯨ ꯃꯈꯨꯠꯇ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯑꯃ ꯄꯥꯏꯗꯨꯅ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯀꯥꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯕꯣꯗꯤꯒꯥꯔꯗ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤꯁꯨ ꯕꯣꯕꯤꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤꯡ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯕꯣꯗꯤꯒꯥꯔꯗ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯃꯥꯒꯤ ꯏꯁꯤꯡ ꯇꯥꯔꯤꯕꯁꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯕꯣꯕꯤꯅ ꯑꯜꯐꯣꯟꯁꯣꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯣꯟꯁꯣꯁꯨ ꯃꯐꯝꯁꯤꯗ ꯆꯦꯟꯊꯣꯔꯛꯂꯦ ꯃꯥꯕꯨꯁꯨ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯕꯣꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯕꯣꯕꯤꯅ ꯒꯥꯔꯤꯁꯤ ꯈꯥꯝꯗꯨꯅ ꯃꯥꯕꯨꯁꯨ ꯇꯣꯡꯈꯠꯍꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯅꯪꯅ ꯀꯔꯤ ꯊꯕꯛꯁꯤꯡ ꯇꯧꯔꯨꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯜꯐꯣꯟꯁꯣꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯕꯣꯕꯤꯅꯗꯤ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯒꯥꯔꯤꯁꯤ ꯈꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯕꯣꯕꯤꯅ ꯇꯔꯕꯣ ꯕꯇꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯣꯇꯣꯁꯤ ꯊꯧꯗꯨꯅ ꯆꯠꯂꯤ ꯇꯧꯕꯇꯕꯨ ꯈꯪꯍꯧꯗꯅ ꯃꯊꯛꯂꯣꯝꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯅꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ ꯒꯂꯤꯁꯤꯡ ꯐꯥꯎꯗꯨꯅ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡꯅ ꯃꯥꯕꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯁꯤ ꯎꯕꯗꯒꯤ ꯕꯣꯕꯤꯅ ꯒꯥꯔꯤꯁꯤꯕꯨ ꯌꯥꯝ ꯊꯨꯅ ꯕ꯭ꯔꯦꯛ ꯐꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯗ ꯊꯣꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯁꯤ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯇꯥꯔꯦ ꯕꯣꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇ ꯍꯣꯀꯤ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧꯁꯨꯝꯅ ꯍꯣꯀꯤꯁꯤꯅ ꯕꯣꯕꯤꯗ ꯀꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯣꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯂꯦ ꯃꯈꯨꯠꯇꯁꯨ ꯍꯦꯟꯀꯞ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯦ ꯌꯥꯝꯅ ꯊꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯅꯣꯡꯃꯩꯁꯤ ꯐꯥꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯑꯣꯏꯅ ꯃꯥꯅ ꯀꯥꯞꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤꯒꯤ ꯂꯣꯛ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯅꯤꯡ ꯊꯪꯕꯗ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯗ ꯑꯃꯨꯛ ꯆꯣꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯆꯣꯡꯊꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯍꯧꯔꯦ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯇꯧꯁꯨꯝꯅ ꯃꯊꯪ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯕ꯭ꯔꯣꯊꯦꯜ ꯍꯥꯎꯁ ꯑꯃꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯣꯝꯒꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯒꯦꯡꯁꯇꯔ ꯑꯃꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯐꯝꯁꯤꯗ ꯐꯨꯅꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯊꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯥꯁꯤꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯕꯣꯕꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯇꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤ ꯍꯟꯕ ꯂꯩꯇꯦ ꯑꯃꯨꯛꯀꯁꯨ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯖꯪꯁꯤ ꯌꯥꯟꯊꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯕꯣꯕꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯇꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯤꯈꯥꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯇ ꯌꯥꯎꯔꯤꯕ ꯍꯦꯟꯀꯞ ꯑꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝ ꯑꯁꯤꯕꯨ ꯆꯞꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯆꯦꯟꯈ꯭ꯔꯦ ꯌꯨꯝꯊꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯃꯊꯛꯇꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯉꯣꯟꯗ ꯂꯥꯎꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯦꯟꯕ ꯂꯦꯞꯇꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯩꯅ ꯁꯣꯏꯗꯅ ꯀꯥꯞꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯕꯣꯕꯤꯅꯗꯤ ꯍꯧꯖꯤꯛꯁꯨ ꯍꯟꯕ ꯂꯩꯇꯅ ꯆꯦꯜꯂꯤ ꯃꯁꯤꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯂꯛꯄꯗ ꯃꯉꯣꯟꯗ ꯄꯥꯟꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯕꯣꯕꯤ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤ ꯎꯠꯂꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯤꯕꯁꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥꯒ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗꯁꯨ ꯃꯃꯥꯅ ꯍꯅꯨꯃꯥꯟꯕꯨ ꯈꯨꯔꯨꯝꯖꯕꯒꯤ ꯃꯟꯇ꯭ꯔ ꯑꯁꯤ ꯇꯥꯛꯄꯤꯔꯤ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯅ ꯇꯥꯛꯄꯤꯔꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯪꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯂꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯃꯃꯥꯅ ꯂꯤꯈꯤꯕ ꯍꯅꯨꯃꯥꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯎꯕ ꯂꯦꯞꯇꯦ ꯃꯇꯧꯁꯨꯝꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯄꯥꯟꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯦ ꯃꯥꯅ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯈꯨꯗꯣꯡꯊꯤꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯣꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯐꯒꯠꯂꯝꯂꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯈꯨꯔꯨꯝꯅꯔꯤꯕ ꯂꯥꯏ ꯑꯁꯤꯁꯨ ꯅꯨꯄꯥ ꯇꯪꯈꯥꯏ ꯅꯨꯄꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯃꯨꯔꯇꯤ ꯑꯃꯅꯤ ꯑꯗꯨꯒ ꯅꯥꯀꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯜꯐꯥ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯍꯪꯉꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ ꯑꯜꯐꯥꯅ ꯈꯨꯝꯃꯤ ꯅꯪꯉꯣꯟꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯅꯪ ꯑꯁꯤ ꯁꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯕ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯄꯤꯅꯕꯤꯔꯤ ꯅꯪꯅ ꯇꯧꯒꯗꯕ ꯑꯋꯥꯠꯄ ꯊꯕꯛꯁꯤꯡ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯪꯕꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ
ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯑꯜꯐꯥꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯒꯅꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯪ ꯁꯦꯞ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯑꯜꯐꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯣꯕꯤꯅꯁꯨ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯥꯕꯥ ꯁꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ